Ayangpalli Road Soibam Leikai Leiba Diabetes Treatment Center da maheiroi look Desam gi Thoumee khara laktuna Center asi Thingadabani Haina Phongdaklamba adu Laibak Thibani Haina Diabetes Treatment Center asigi Managing Director M Dhanabir phongdorakli hiram asigi matang ngasi Center asida pangthokpa pawgi mifam amada Dhanabir na hai haukiba chahi ani rom asida myoi lising ahum hena Diabetes Treatment Center na layeng labam matung anoba matpok amamam phanghanpang kamhankhre haukiba chahi ani rom ki tel laba matam asida myoi kya da khudong chaba piraga lakliba center asibu thinggadabani haina thamlakliba wafam asi Laibak Thibani mamang chahi gi July 18 da Manipur lenga ki Director of Health Services na thokpa order amada yufam oiraga center asi Thingadabani haina maheiroi look ki Thoumee sing aduna phongdoklambani maheiroi look asida Manipura quality education puraknabagi tamak lauraga lakhiba thodang sing adubudi thagatpa phongdorakli adubu mahai masinga mari laina daba thabak thorom dadi yahodingbi haina Dhanabir makha takhi diabetes taki suffering from diabetes patient adu wadana leira punungai do to ngasi khonji anoba mapum pokbiriba satra sangtan Manipur da quality education purang na hona bada moin honor ko thokdang aikoi hostan makai taki adukmati respect to thagali adubu sikumba hostan ki jurisdiction da changchil le hairaga sikumba Laibak ki tawbiriba miwasingna amukhanna khanthabiraga Changpham Thotam Nimamda, Hostan Tobaki lying the Tatarapota Distabem Pibigano Hyposi, Hijagat Amadom da TOMTV da maheiroi look Desam gi Thoumee amaga mobile phone gi khutang da wari sanaba matam da de Diabetes Treatment Center asigi matang da myoi kaya na complaint kaya marum lakpadage Thinjin badi laiki adumakpo thingjin badi laiki de haina phongdorakli